Image Paodam Ming Tabiri Basangbo Yumnam Anuradha Devina Ekonona Kurumzari Hauzik Maroiba Pauda Union Minister for Road Transport and Highways MSMES Nitin Gadkarina video conference ke khutangda tongan ba highways projects nge urep uyum tamkhrei Truck drivers and Health and Family Welfare Minister Elgin Tupamana medical kits in Yanthokre Loinana Levakasigi Oina COVID-19 test masing crore ahom listing nifumatoi chamri tawkhrei Hauze Pausanona Pizari Union Minister for Road Transport, Highways and MSMES Sri Nitin Gadkarina Tongan ba highway projects ngi video conference ke khutang dangasi urep uyung tamkhrei amade road safety project amasung inaugurate tawkhrei apunba kilometer chaunga 33 sangba highway ge project asage apunba project cost na lupa crore lesing ahumne Manipur Bhavan New Delhi Virtual function oina pangthokiba Thoramduda Chief Minister and Birena preside tauki amasung Minister of State Independent Charge for Donor amasung PMO Dr. Jitendra Singh amasung MOS Road Transport and Highways General Retire VK Singsu Saruyaki Imphal Dagisu Thoramduda video conference ke Kuthangda Works Minister TS Biswajit Kav and PD Minister Karam Sam Water Resource Minister Latpao Hawkeb, Agriculture Minister V. Hankhalian, Education Minister Dr. T.S. Bradisamp, Energy MP R.K. Ranjan, Outergi MP Lorho Foze, Rajesh Sabagi MP Laisemba Sanazauba, Manipur Tribal Development Corporation Gi Zianment, Bungzagin, Valte Advisor to Chief Minister K. Laishiyo, Sub Secretary Dr. Rajesh Kumar Amasung Atai Official Singsu Sadugaki. Thoramduda Union Minister Nitin Gadkarina stated government response Taurakpa Hauzik DPR Assembly by Impal City Manungi elevated highway project ke atuba matamda urep uyung tamlagani haina lauthoke Minister na makataraduna Prime Minister gi aningba apamage matungina North East infrastructure mayam ama develop tawnana ba project kaya amasu paikhalagani haraduna Central Roads Fund ge additional fund lupa crore Janika Yankairom, Hanagi Tabak Singi Utilization Certificate Sing, Hek Fangbaga Thadok Lagani Haiki. मुझे याद है जब मैं ये काम कर रहा था तो बराक रिवर का करने के पीछे यही था कि हमारा माल वहाँ से डायरेक्ट इम्फाल तक हम पहुँचे तो मैं जितेंद्र सिंह जी से अनुरोध करूँगा कि विशेष रूप से बराक रिवर उसका पोर्ट और उसके साथ डायरेक्ट कनेक्टिविटी हमारे यहाँ से डायरेक्ट अगर माल उसमें जाएगा तो मणिपुर का विकास काफ़ी होगा विशेष रूप से वाराणसी टू इलाहाबाद प्रयागराज ये भी हमने ड्रेजिंग 1 मीटर का ड्राफ्ट मेंटेन किया है और अभी 12,000 करोड़ का एक प्रोजेक्ट उस समय ही मैं था हमने वर्ल्ड बैंक को सौंपा है जो दिल्ली में यमुना से शुरू होता है दिल्ली से मथुरा मथुरा से आगरा आगरा से इटावा और इटावाबाद से इलाहाबाद यानी प्रयागराज और प्रयागराज से वाराणसी भी 1 मीटर का ड्राफ्ट हमने पूरा किया है और फिर वाराणसी से डायरेक्ट हम ब्रह्मपुत्रा से नॉर्थ ईस्ट पूरा कवर कर सकते हैं और बराक के कारण मणिपुर के नज़दीक भी आ सकते हैं Thoramduda se minister gi warolda Imphal Jiribam amasung Imphal More lambi ani asi hena phagana bagi damakta Nitin Gadkari bu thagatke amasung lambi ani asigi nungju thagi matamda mafam kharada landslide thokpa natana aduma phibam phare haike Chief Minister na makatarduna maku amasung barak turengi mathakta sariba thong singsu chahi sigi loishilakpada loishilagani haike Imphal ase apikpa city ama oibana hauzik yamna chinba city ama oibana elevated highway ama darkar oibadugi proposal adu Sri Gadkarina positive response pibi bagidamakta su Manipur miyangi maiketagi thagasari haike Manipur da haukiba pung kumari asida general population dage mioi marputara mari Central Armed Police Force CRPF ke
Mioi kunmari apunba mioi chamaga taranipan COVID-19 positive oiba thengnare. Mioi chamaga anina amuhana test with a negative oibadege disaster kre amaramda rimsta mioi ama lekhidabadege COVID-19 na lekhidaba migi masing taratare sukre. Rimster Laikhidraba Mioi Adui Imphal gi Kiamgai Mamang Laikai Sahi Nipuni Panrom Suraba Mioni Mahakidni Nabadagi Hanana Lanai Hospital da Lying Luraba Matung Tasagi Tang Taranitoda Rimster Emitoduna Lying Likibani Maki Lying Pathap Chataring da COVID-19 positive Orakpadagi Doctor Singna Kananaba Kan Mamong da Lying Labasu Lying Mangamdana Laikidabani. Housing Power status da COVID-19 positive case Lisang Mariga Chatruk Marputare Laire Narupatike Paduna disaster Kraba Masingna Lisanganiga Chatre Kuntamarini Aduga active case Masingna Lisangamaga Chamapang Contrataruk Lady. State Asigi Oina COVID-19 recovery rate as each other young Kanipan Dasmik of Home Yaure Haina Assistant Director Health Department Manipur Dr. Koiram Sachikumana Thaduropa Chirolamana Pundurakli. COVID-19 pandemic Marilena Nangasi August ki tang taret ki Nungchen Pong Ani Fawada Lakiba Quarantine Center Summary Report ki Matung Ina Kaksang District COVID-19 confirmed case Saniga Ama Lady Masigi Manungda Mioi Chamaga Kuntaretna Lying Badaki Pakre Mioi Humbutra Marina active case the lady. Active case the lady ba Mioi Humbutra Mari Asigi Manungda Mioi Tarani Pande COVID Care Center Kaksang the Thamble Amaramda District Asigi Oina Hangleba Quarantine Center Singda upon by inmate Lisanganiga Chamanga Contrateret Lairabada inmate Lisanganaga Chamanga Kunmanga de quarantine Matam Loiduna disaster pray. Housing Mioi Tarani Toy quarantine Tautuna lady Masigalona Kaksing District Age upon ba Mioi Lisangahunga Chanipan Taramangagi sample Lautuna test Tauna Bathabada Mioi Lisangahunga Chanipan Tarahumdoigi test result lakely Anigina pending the lady sample Lokataba Migi Masina Tarani Toini District Asida Containment Zone Mapamama lady. Imphal Ziribam Lambida Port Sai Putho Pusin Tauriba truck driver Singda Helen Family Welfare Minister Elzent Kumana Medical Kit Sing Thokre Hariba Medical Kit Yan Thopagi Thoramasi Manipur Truck Drivers Association Amade Highway Truck Owners Welfare Association na Punna Kusam Naraga Sinduna Katil Mambida Pangthoke Ngasi Yanthokiba Medical Kit Aduda hand sanitizer, face masks, face seal na chingba yauri. Tharomda the Wangang Laduna Minister Elzendo Kumana High Frontline Ge Workers sing amadi driver sing na COVID-19 ge Lauriba Thaudang sing da Myanmar Corporation Piminasi Ngasi Imphal Ziribam Lambida Cheliba truck driver sing da Pidiba health protective items sing ngasi Atay Lambida Cheliba Gari driver sing da Suphangan Gani. COVID-19 pandemic as it again Altonaba Amatangai Paidi Lengang the Pideba SOP Ngang Sapani Haki. Tawal Kendragi MLA Okrami Ibo Bigi Miang Makada Kendra Asida COVID-19 ge Saiteng Fangtuna Awaba Mayung Nariba Imongkada Ngasitige Hauna Chanatana Polam Singen Haukre Tawal Bazagi Akoiba Tawal Okram Ningombam Sabal Tongba Leishang Tem Irong Tokzom Atopam Amadi Moising area da COVID-19 positive Odaklaba Amadi Jingnaduna home quarantine Tawudagi Yumdage Mapan Toktana Ladyba Imong Chaniromda Cheng Alu Tilho Ngari Tum Amadi Sapone Singba Nongmada Changba Tangai Padaba Polam Kya Tobal Kendra COVID-19 8 na Lekage Club Councillor Amadi Volunteer Singa Loinana Yentopa Haukre Tawan district Manung Channa Laiba Uyal Makha Lekai da COVID-19 lockdown na maram oiduna awaba mayong nariba yum singda changduna ngasi Tawal Club Uyal Makha Lekai na mating pangkre. Ziribam Development Organization ZDO na COVID-19 bo Maithiba Pinaba Areba Wakalok Singa Amadi Pankal Thongna Putoktuna Ziribam the Ladyba Club Singa Kusam Naraga Lopam Tokpa Tokdang Howudagi ngasi Powa Pike Pangtoktuna Lakli, Masibu Sakang Biduna, Jiribangi Vidyanagadha Laiba, Vice Chairman, Manipur Food Industry Corporation Limited, Government of Manipurna, Ngasi, Mahaki Yumda, JDO da, Lupalising Yankai Kitembang Pikre, Masamo Fana Lunanana Laiba, Haiba, Pandamda, Kaksing District, Waina Padmaratnai, English School, Kaksing the Hangleba, COVID Care Center, CCC da, Ladyba COVID Peasant Singna, Ngasi Center, Asige Akoiba,
akoibada lamtu singtuna lunana na thamkre center asida leiriba patient taranipan lomna saruk yaduna pamkhiba lamtu sengdokpa aduga mari leinana patient amana haikibada makoina leiriba mafam asisu school oibana maram oiraga lakadariba angang singe khallaga amade makhatana mafam asida lakadariba anaba singe yenglaga makoina su makhatana leija haunaba nana leinanaba amade mafam asi lunana thamnaba pandamda ngasi lamdu sengdokpagi thabak ase pangtokpani haike Kakse Municipal Council Executive Officer Tunglot Khaimin Thangna Thadorokpa Cherola Magi Matungina Kakse Municipal Tauna Konba Area Ge Manungda Leiriba Miamda Khangalagli Madude Manipur Lengana Tha Asigi Tang Taramangada Thokiba Lockdown Ge Chana Kanglongi Matungina Kakse Municipal Council Ge Manung Channa Saliba August Ge Tang Kuntramatoi Fawwa Lalul itika mari leinaba dukan pambage rotation versus da ayuke pung nipandage nungthengi pung mari phawba hangba yabage ayaba leiragani haire zeronasena makhatari badi dukan sing hanglabasu kaithelge area da port leiba lakpada gari puraktuna changba yaroi mipung khudemak face mask sungsoi soidana uplaga thorakadabane Kanagumba singna face mask ublaktaba toklagadi lupa chani ge fine logani social distancing nga kadabani Jayola amage manungda ningthaukaba yimsakaisa amasung irai numita firon yonba fi tuba sanage dukan age amauge poch yonba dukan angange polom sing yonba dukan electronic pon nataba yumda sizinnagadaba household equipment colleague sakumda sizinnagadaba polam kitchenware home appliances Khau amasung luggage electronic and electrical equipment yompam amadi sampam dukan sing stationery amadi bakery athum ahau yonba sangom amadi sayomba dukan sing hangba yagani haire Leba pupa sagol sen amadi thangza numitana mobile phone yompam amadi sampam computer sampam hardware building and construction equipment yonba automobiles ka mari leinaba sampam amasung Yompam Singh Hangane Nomaising Numiti Kachal Amasung Dukal Kudimak Tingane Kaksang Municipal Council Dege sub registration Amasung license Yaudaba Dukand Hangba Singe Matakta Su Accent Lokopum Tok by Accent Lokakani Hina Supungdarakli Board of Secondary Education Manipurna Loba SSLC Complementary Exam 2020 ke following as Lautokre State Sida COVID-19 pandemic ke housing oiriba phibam asina examination pangthokpada kudong charu dabana maram oiraga complementary examination ge damakta form submit tawrakraba mahiroi kudeng pass tawre haina declare tawre haina Dr. Situng Mari Thomas Secretary Board of Secondary Education Government of Manipur ge cherolabana haire Housing Malemge oina mipainingai oiriba COVID-19 pandemic ase thengnabada khwaidiki sauna daita loriba frontline workers sing amadi miamda matamge awareness amadi ipaukea joint non-government voluntary organization JNJVO na Kaksing district ke COVID-19 thengnanabage mother NGO ama oina piduna lakle NGO asina lamdam asige stranded people singidamakta Community Quarantine Center kya hangtokpada so mateng pangduna volunteer nodal officer ge daita logduna lagle makhatana su lengang paikhalakpa COVID-19 laksana bahona bada lokhalakpa thabak thoram kudimakta su JNGVO mother NGO ama oina mateng pangnana bagidamakta leble haina JNGVO ge president KSI Birena Thadorapa Cherola mana phongdoragle Seronchina makhatari badi JNGVO kaksingna pandemic asi haurakpadage makhal makhage hiram kyada tumba chaba khangdaba makhai mateng pangduna thabak thoram kya paikasarabasu COVID-19 thingnanaba honabada district asige khwaidage maru oiba daita lobi kadaba chief medical officer kaksingna kariguma makhal amatage cooperation PB badi lairadana amuktang unazage haiba phawba phangdre masi khangdana CMO Kaksinge office ta chatlabasu unabasu phangphangdre mahak office suka kadre haina loba yare CMO ona numata su Kaksing district manungda hangliba CQC da masasa tuna yangsing bidre CQC da positive oida ba inmate sang matam sana COVID care center da puna basimbidre
quarantine centers singe volunteer singe damakta karigumba makhal amatike section tharang lokhat pidabana volunteer nodal officer sing sijakro haibagi thawong mansilagle hauze kaksing district su local transmission tawrakatra haina miyamna mi painari matam sida CMO kaksingi maikai dagi asuk kuiba matam sida karigumba makhal amatike awareness campaign amatasu paikhat pidaba masida sunatana handa kaksing district ke COVID-19 ke staff nurse amadi multitasking staff lowbagi recruitment adusu yamna transparent oikide yamna singnaningai oiba thawong mayam ama miyamna uba phangke asiguma maram mayam asina CMO kaksingi mathakta matik saba action lokhat pinaba health services Manipur ki director amadi DC kaksingda aiba serol piduna mangsamna khangan kre adubo ngasi pawba kariguma makal amatike action lokhat pidabana J&GVO kaksingna CMO kaksingi mathakta action lokhatriba pawbugi oina organization asina lawramba mother NGO kaksing district daite asi August ke tang taratare tagi withdraw tawragani haina J&GVO kaksingi president gi cheron sina phongdorakle Aiba Lairan Lapam Angobane Iba Setting Iba Tambar Chatpa Saturday Conservation for Children Amadi Children's Wall Element Hainamington Ba Lairik Ahum Ngarang Aiba Love Assam Hozaina Love Asigi Sanglin Napongkre Aiba Love Assam Hozagi Janin Secretary Al Gulabna Thoramap Oiduna Pangtokeba Lairik Fombagi Thoramaduda Haubam Krishna Kumarna Athoiba Mitung Loinana Ngangom Kasor Bina Devi amadi team mani harna akhanaba mitung sing oina saruya ke ngarang phong ke ba lairik ahum asi tharaga aiba angawbage lairik taramatoi sure aduga aiba lop asam hozaina phong ke ba lairik na maripuni toi sure haide drug casta chenaba SI amabu gallantry award pirambaga mari lainana emsuna thangalakhiba wafam kharabu Housing Paliba Sarkar Asina Kudakta Action Oina Ontok Pirakpabu All Manipur Student Union Emsuna Thagarpa Pongdorakpagaloinana Inquiry Committee Ama Semduna Thazalagane Haibasisu Hainingai Leitana Thagarpa Pongdoksari Haina Emsuge President Peter Laisramna Pongdorakle Ngasi DM College da Leba Emsuge Office da Aikwege Paumi Sanga Akanana Unabada Emsuge President Peter Laisramna wafam kaya phongdorak pagaloinana officer anisi nattana high ranking officer singsu yaramgani haibasi emsuna thazai maramaduna aduba matamda thigatuna asumbadu miyamda khangangadabane amade hanana gallantry award phangkraba singbusu thigatkadabane haina phongdorakhi government na lokholaiba step sing asibu adugumatik thagatpa phongdokchari Inquiry Committee ama semduna thijalani haibsu haninga letan thagarpa phongdoksari amadi suspend tawduna haiba gallantry award taibo lokthoraktuna asigumba initiative lawre sisu thaudangdubu thagatsari tawbatabu masigi thaudangsidada chenariba police personnel anisinatana atopa high ranking profile gi mi myamsu involved tarongani haibsi amsuna thajai Ningsang bayai ngarang gallantry award pi kraba SI adubo tabaktage suspend fawwa tawtuna gallantry award ge fawba lawthoraktuna action lawre haina chief minister na Facebook ke khuthangda hairakkrabane Sahi asige oina Board of Secondary Education Manipur na loba class 10 exam da Thawbal Municipal Council na konba 1 number 1 dage 18 fawbagi manungda leiba thoido hendoklaba mahiroi ahumda piba mana third akoisam bubonta family ningsing mana yenthopage tharam ngasi lenga ke SOP ngangna Thawbal wangwataba sorok makhada leiba sai Monday da pangthokre akoisam bubon ningsing manada EZF school ge as Thursu Devi akoisam ongbi ibemsa ningsing manada Paradise English school ge romance Singh amade akoisam Lelavati ningsing manada ECF iskunge Waikhom Sansuda committee ge maike de certificate sel amade Kudol Singh Kudol Tamke samna pangthoki ba thoramba duda maru iba thau puba Singh retail ZEO Thawbal AK Norendra wing commander AK Devendra na chingbana miyoi kyana saruya ke ngasi maifa udhar bond branch na sintuna Bandar
Serampa Laikaida 54 Suba Awareness Campaign ama pangthokre. Campaign aduda Dhiren Singhana Maipage President Serampe Harazet Maipa General Secretary Okram Lakikantana Imalont Convener se haibagi matangda wangangki. Morigi BSNL gi network asi 2020 yadaba yauna Airtel amadi Jio ge network singsu Moria Town Sinbatungna network fangdriba asagi matangda Moria Consumer Club ki thomi singna Moria da mobile tower yungleba mafam singda changtuna yangsan bagi thabak chethakre ngasigi yangsang khongsat aduda Moria Consumer Club ke president ti Saiboy Hawkim na pongdokibada Moria Town ta asida hauze BSNL Airtel amadi Jio mobile network asi maming tagi oire haina makhatana pendaba phongdorakli BSNL network asi noma yanam laga hapta ama yadaba aduga Airtel amadi Jio ge network asina More Kaital area khaktada phangalaga More gi mafam ayamba network phanghandaba asi laibak thibani More ge mafam ayambada India ge mobile network asi phangdabana Myanmar ge mobile network oina sizinaduna leide masi India ge oina yamne ikainingai ne Myanmar ge mobile network na Moria Town da sinbatungna phanghanba ngamlaga aikoi ge Moria da yungleba mobile network tower asina Moria Town pumba phanghanba ngamdaba haiba asi angakpane masi mari leinaba department amadi lengangna athuba matamda mieng sangbiduna thabako oina onthokpinaba mahangna apal tawrakli Hausi miyamna mipainana mayongnariba COVID-19 pandemic ase thengnanabage Kaksing district ke oina staff nurse amasung multitask ke staff sing lobagi matangna name sumna khanbinaba health services Manipur ge director the all Kaksing student union aksuna aibaserol ama piduna haijakre seremduna hairibadi staff nurse amasung multitasking staff sing khanba asi merit amasung experience laiba matik saba musing oina yamna transparent oina khanminaba aikoina asa tawri masigi ona tainabada mathauda puning changdraba CMO kaksingna selection asida yamna puning lupsilagli amadi CMO ge mathakta selection asigi matangda niyam sumna tawiroidra haibagi jingnaba kya phongdorakli maramasina director health services Manipurna miyang interest da miyang sangviduna achumba khongtang lokhapinaba haijari hairi Sengmaijing maning laikai dege TS Nauba Singana Thengu ama ngarang forest bit office waikung amadi wanguge staff singda sinarakre forest staff singda sinarakraba Thengu adu TS Nauba Masayawna ngase waikung amadi wanguge staff singna saphagadaba mafam yengtuna khoidum patke mafam amada thadokre hairi Indian Council of Medical Research ICMR na haikibada nomajing numita COVID-19 ge test lakh taret lisang kuntramatoi chatruka murpataret tawkibak loinana lebakasege oina August ke tang taratru phawbada test tawkibage apunba masing crore ahom lising nipumathoi chamri yaukre ahambada Pune da laiba National Institute of Virology NIV da laboratory da test tawba hokibani junge tang kulumdoi phawbada testing lab lising ama oike hauzina government lab chamapanga humpumapan amadi private na chamangaga ama punna lising amaga chamri humbudra leire Union Health Minister Harshvardhan haikibada ngarang phawbada case masing lakh kuntruk lising niputre chatruka humpumdoi sukre sikibana lising yankai henkre aduga phakibana lakh taramapan lising taramapan chanipanga nipunito yaukre phakibagi chang asi chada humbudani thoidasmek manga amane hairi haujek aroibada maroiba pau amone pizari Union Minister for Road Transport and Highways MSMES Nitin Gadkari na video conference ke khutangda tongan ba highways project singe urep uyum tamkre truck driver singda Health and Family Welfare Minister Aljen Kumana medical kit sing yan thokre loinana lebak asigi oina COVID-19 test masing crore ahom lising nifumathoi chamri tawkre Image Paodam ngasigi de matang sida loisere ngeng tabiri bisungbo amukana rumjare